Terrorist Organization ABT-na Siliguri corridor attack Tougani Haina alert Laothokhiba Assam the SDF na ABT member ani khulai ga konana fare awang nongpok state singa leba asigi state singa samna haliba West Bengal gi Siliguri corridor Haina khangnaba mafam asida Al Qaeda in the Indian subcontinent AQIS terrorist organization asida affiliate towa Ansarullah Bangla team ABT terror group asina target tongduna laide haiduna North East state singa alert Laothokhiba matung section Torang lokhatpa oina Assam Police ki special task force STF na ABT terror group ki member ani anti terror operation amada fabangam kibaga loinana khusu khulai kya recover tawangam khre haidi STF na faraba myoi sing ado hauzik North East region da Johari model sing da janaba mi ongakni haidi makhoi gi marakta Abdul Jahar Kauba Jahi Kontrap Suraba mi oi asi Assam Kroka Jahargi Joypur Namaparati gi Fabani Mahana Haidarapagi matung ena Police na handmade rifles mari Nongmai maru Kontra mari amade Tokning kun mari galoinana Improvised explosive device IED sing sana babatak sing Fagal pangam kre haide Laothokhiba alert asi West Bengal gi Police Special Task Force Assam amasung Kerala Police na India Bangladesh UK amasung US sing da ban tawkraba terror outfit Jamaat al-Mujahideen faction gi ABT member Nipan Fabangam Kibagaloinana, Makoina Tatara Kadaba terrorist activities sing Kangbangam Kibagaloinana, Siliguri corridor as a target Tori Haiba, Kangbangam Kibani Haidi. Admission open Kansipur laiba IPS Imphal Public Higher Secondary School gi academic session 2025 gi registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international gi thakta education icon gi mingthon piduna ikai khumna biraba founder principal gi makhada school amadi boarding da mahai tambiriba school amani school asina boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang singbu Kanchipur da laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adom gi lengdraba lani haibasi kaubiganu